Hello my YouTube family, Manipuri homemaker channel मैमबू तरामना उचरी मैम ngasi chicken gi pickle amuk semjarage thaina night duty taba kanda Kerala gi imanabina ko moidi sugumba pickle se am pore ko nga gi chicken gi ayamana fish gi oina pore samudra gi nga chaw chaw ba maru ga yaw tabado aduga moi gi tasty yubi thau gumba mangi gumba happy ko masakti chamanare मैम hauba su khu awma aduga mai semgoda ge to ucharke ko akhoi gi maitai gi oiba taste da oina semjarake ba कंजे बोनलेस होइबा चिकन खरा लौजरे को मतों ngata oina aduga singne chanamne ready da leijare sina phadigo marune mapumdo aduga jira khara hunga si mukta khaise ba aduga sirar khong morok sa si manga tru ama khoi gi mahau leina ba thake khoi gi chamthok poiting boi ngatang thanggi mathang mathang ta khaise ko do ai gi nungsira viewer singna video se loi phokdang yengbiraga khitang kana ba nungai ba phobiraga di like subscribe share toksan biramu ko do like number do sulo shoidana nambiramo mayamna like nambiba dudagi di nungsi ba comment ka pibirakodo yamna motivation oye khoi gi video nambada waba ga to loina ka phabajan adu hojiki maru marang do phajan ta khaire ko do khoi gi black pepper khara hapa so dum hawni do black pepper do leiramdre ai ngasi aduna dum hamning ba hawga ta ba maung da dum hapa yai semba yai ko do pori sumaina ta khaire simu ready thamgraga singne chanamne simu hapas अदो सिंग चनम गजे अखोई यामी गा याई को यामद्रगदि महा वाटकने ngसाइगी चिकन गी पिकल सेमबसिदा मागी मफोन ग्रेवी ओइदोइसे सिंग चनम जिगनेबा दुगा सिंग चनम यामबसि सु महौ याम लैबने अदो फजना पेस्ट ताना तखाइजे को सिंग जे तखाइबदो वानि अदुना मचे मचे सोइजलगा तखाइरगे अदुगा इसिंग अखोइगी टेबल स्पून मुकी चांग इसिंग खितंग हाउके तखाइबदा नुंगाइनाबा दो मैम चिकन की पिकन से अखोई युमद सुमाइना सेम्बीरगा थम्बियुको अखोई साइड डिश होइना नोंग फादो मोरक मेपा फरक ताबा अदुदगिदि मथेल अनि हुम लोंबा फरक ताबदा याम कानाबने अदुइ मथतो की मपाल लमदा कैदा लाइक तंबा खोपा चटपा अंगांग सिंगना पुबगिसु याम कानैको दुकी मतिकसु हावबने याम फजना पेस्ट तारे स्मूथ ओइरे याम फजना दुसिमु अखोई कैनोसिदा टेंगोसिदा हपथरगा रेडी दा थमग्रागे मोरक से अमुक तखाइसेबा दो अखोई मैतैगिदि चिकनगुम्बा ngaगुम्बा थोंबा चाबसे नोंमदा पुलप थोंदोगा लोइ चाथुइको अदो मीगिदि नुंतिगी बैलेंस डाइट ओइना मची ओइबा चिंजाक तो अखोइगी नुंतिगी फंगनबा अदुम खरा अदुम चाएबा अदुमाइना चाबनादि फबजानिको अखोइगी नुंतिगी हाउसो हाउरे अदुगा हक्चांगदासु फरे नोंमदा पुलप याम चासनबा हाइबसे याम फपोतेबा कैसु अदुना थाउ याउगेरा याउरोइरा अखोइगी nga खंगदे चिकन खंगदे नोंमगी खितंग खितंग चाबजे कैसु सोअमोयना खल्ले दो कैनोसे सिरार खोंग मोरकसा मागी मखोकसे थिदेगा मयाइजे खागा थिदेकपिगे तखाइबदा नुंगाइनाबा दो मैम मोरकगा तखाइबा मरु मरंग तखाइबसे अमता उच्चद्रबनेको मैमगे चिल्लबा मतमसु मंगहनजनिंगदे अदुगा करिगुम्बा अखोइगी चिकन की पिकनजे यामना सेमजनिंगबा हैतबागी ददि खितंग मतेंगसु ओइदोइनिदना अखोइगी अइना याम खंगे हैरे हाइबगी वा ngata natana अखोइगी उ लेतबा मफमदा केगेना युम्बी ओइगानसु हाइनाबा लैबने याम चुम्बने अदो सी हाइफेटंग अमुक तखाइरगे अखोइगी इसिंग खितंगसु हापेको तखाइबदा नुंगाइनाबा अदुगा मोरकसिदे अखोइगी चिली फ्लेक्स की टाइपदा पौरमना तखाइगे सिसु याम कुमना पेस्ट ताना तखाइरोइगेबा अदुगा सिरार खोंग मोरकसे हापतबा याते हाइबसु लैतेको दुदी गैस ऑन तौरगा खांगसे थांगलसे खांगजे हेक थांगपगा खांगसे इंगिङैदा चिकनजे हापचलौरसेको ngसाइगे गैस सेजु लो फ्लेम दा थम्बियो ngसाइगे मैसे कनबा सुयाम याद्रे थाउ याउदबनिना थाउ सुयाउ याउदना ngौदोइनेबा चिकनसे दुगा पीससे सिदगी हेना चाउबा याद्रेको सिबौता चाउमलबने पिकनसिदे पिकपना फैको यारिगे अदुगा अखोइगी चिकनदा याउरिबा मागी मॉइस्चर ओइबा इसिंगी सरुकसे थुना थोलकनबा अखोइगी थुमजे स्पून चौबा मा हापचले मचू तंखाय अमगा हापचले स्पून तंखाय अमा दुगा सिसे तमना तमना हाइफेट ओटपिरसे मैदी सुंगलै लेखतपा याद्रेको मै हेक लेखलुबदा अखोइगी चिकन सिंगसे नपसलनी अदुगा तोइरकदोइने दुना सुमाइना फजना मिक्स तौबिरबा मतुंगदा मखुम खुमजलगा अखोइगी मागी महीदो थोअनजेबको अदुना मखुम खुमजलबा मतुंगदासु गैस तो अदुम लेखलोइसे लो फ्लेम दा अदुम थमसिको मागी महीसे अखोइगी मिनिट 3-4 लेरगा मयाम थोलकपनि यंगो जे मही मयाम जेंग दुगा सिगी महीसिना कंग्द्रि फौबा अमु ngौदोइनिको अदुना चिकन से ngसाइगे 70 to 80% गुम्बा कुक लोइसलानि अदुम सिदा दो याम हाउबनिको सिगी चिकन पिकल से
ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯩꯔꯛꯑꯅꯤ, ꯑꯃꯨꯛ ꯁꯦꯝꯕꯤꯌꯣꯅ ꯍꯥꯏꯔꯦ꯫ ꯑꯉꯥꯡꯅꯒ ꯅꯠꯇꯦ ꯃꯄꯥꯅꯅꯦ꯫ ꯅꯨꯡꯇꯤꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯕꯗꯨꯁꯨ ꯍꯥꯎꯋꯤꯗꯅ꯫ ꯅꯣꯡꯃꯗ ꯄꯨꯂꯞ ꯂꯣꯏꯅ ꯆꯥꯊꯣꯛꯇꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯊꯝꯕꯅ ꯐꯔꯕꯅꯦ ꯃꯌꯥꯝ꯫ ꯑꯗꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯥꯏꯐꯦꯠ ꯉꯧꯕꯗꯅꯦ ꯃꯍꯤ ꯂꯣꯏ ꯀꯪꯈ꯭ꯔꯦꯗꯣ꯫ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯉꯧꯗꯣꯏꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯥꯎꯜꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯑꯒꯦ꯫ ꯑꯗꯨꯒ ꯈꯥꯡ ꯑꯃꯃꯨꯛ ꯊꯥꯡꯒꯠꯂꯁꯤꯀꯣ ꯄꯤꯀꯜ ꯁꯦꯝꯕꯒꯤ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯁꯥꯏꯠ ꯑꯃꯗ ꯊꯝꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯑꯗꯨꯝ ꯔꯤꯐꯥꯏꯟ ꯑꯣꯏꯒꯦꯔꯥ, ꯁꯟꯐ꯭ꯂꯥꯋꯔ ꯑꯣꯏꯜ ꯑꯣꯏꯒꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯁꯣꯌꯥꯒꯤ ꯑꯣꯏꯜꯗꯣ ꯑꯣꯏꯒꯦꯔꯥ, ꯃꯁꯇꯥꯔꯗ ꯑꯣꯏꯜꯁꯦ ꯑꯣꯏꯒꯦꯔꯥ, ꯑꯄꯥꯝꯕ ꯑꯃ ꯂꯧꯕꯤꯌꯨ, ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ꯫ ꯑꯩꯗꯤ ꯃꯁꯇꯥꯔꯗ ꯑꯣꯏꯜꯁꯦ ꯑꯣꯏꯅ ꯄꯋꯥ ꯑꯃ ꯍꯩꯖꯔꯒꯦ꯫ ꯑꯗꯣ ꯄꯤꯀꯜ ꯁꯦꯝꯕꯁꯤ ꯊꯥꯎꯁꯦ ꯌꯥꯝꯗ꯭ꯔꯗꯤ ꯌꯥꯗꯦꯀꯣ ꯄꯤꯀꯜꯗꯗꯤ꯫ ꯊꯥꯎꯁꯦ ꯐꯖꯅ ꯃꯨꯜꯂꯛꯑꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯁꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯆꯅꯝꯒ ꯁꯤꯡꯒ ꯄꯦꯁꯇꯣ ꯑꯗꯨꯃ ꯍꯥꯞꯆꯤꯜꯂꯒꯦꯀꯣ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯤꯁꯦ꯫ ꯉꯁꯥꯏꯒꯤ ꯃꯩꯗꯨꯁꯨ ꯃꯦꯗꯤꯌꯝꯗ ꯑꯃꯨꯛ ꯊꯝꯕ, ꯂꯣꯗ ꯑꯃꯨꯛ ꯊꯝꯕꯀꯣ꯫ ꯍꯥꯏ ꯐ꯭ꯂꯦꯝꯗꯤ ꯊꯝꯕꯤꯔꯔꯣꯏꯁꯦꯕ, ꯉꯁꯥꯏꯒꯤ ꯐꯠ ꯂꯥꯎꯅ ꯀꯥꯁꯜꯂꯛꯀꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯃꯦꯇꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ꯫ ꯁꯤꯡꯒ ꯆꯅꯝꯒ ꯍꯤꯡꯅꯝ ꯅꯝꯕ ꯅꯠꯇꯕ ꯃꯅꯝ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯔꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯇꯛꯈꯥꯏꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯁꯤꯃꯨꯛ ꯂꯣꯏ ꯍꯥꯞꯆꯤꯜꯂꯁꯤꯀꯣ꯫ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡꯁꯤꯁꯨ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯞꯄꯤꯌꯨ, ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯎꯒꯗꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ꯫ ꯃꯤꯊꯤꯒꯗꯣ ꯍꯥꯞꯄ ꯊꯥꯎꯁꯤꯗ ꯏꯁꯤꯡ ꯇꯤꯡꯉꯒ ꯑꯗꯨꯝ ꯉꯧꯍꯧꯕꯗ ꯍꯥꯎꯒꯗꯕꯅꯦ꯫ ꯑꯩꯗꯤ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ꯫ ꯑꯗꯨꯒ ꯊꯨꯝꯁꯦ ꯁ꯭ꯄꯨꯟ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ 50 ꯒ꯭ꯔꯥꯝꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯆꯤꯀꯟꯁꯦ 700 ꯒ꯭ꯔꯥꯝꯁꯤꯗ 50 ꯒ꯭ꯔꯥꯝꯒꯤ ꯁꯤꯒꯤ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯕꯅꯦ꯫ ꯀꯩꯁꯨ ꯌꯥꯝꯅ ꯁꯥꯕ, ꯆꯥꯕ ꯉꯝꯗꯕ ꯀꯩꯁꯨ ꯑꯣꯏꯗꯕꯅꯦ꯫ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯁꯤꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀꯤ ꯀꯩꯀꯥ ꯍꯤꯡꯅꯝ ꯀꯩꯀꯥꯁꯤꯁꯨ ꯀꯣꯛꯅꯕ꯫ ꯑꯗꯨꯒ ꯆꯤꯀꯟꯗꯣ ꯍꯥꯞꯆꯤꯜꯂꯁꯦ, ꯉꯁꯥꯏꯒꯤ ꯆꯤꯀꯟ ꯊꯝꯈꯤꯕꯗꯣ꯫ ꯑꯗꯣ ꯆꯤꯀꯟꯁꯦ ꯈꯤꯇꯪ ꯁꯣꯞ ꯑꯣꯏꯅ ꯆꯥꯕ ꯄꯥꯝꯕꯤꯔꯒꯗꯤ ꯃꯤꯅꯤꯠ 10ꯗꯩꯅ 15ꯐꯥꯎꯇꯪ ꯉꯧꯕꯤꯔꯒ ꯌꯥꯅꯤꯀꯣ ꯁꯤꯗꯒꯤ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯎꯏ ꯎꯏ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯃꯔꯩ ꯃꯨꯟꯅꯈꯤꯇꯪ ꯉꯧꯗꯣꯏꯅꯦ꯫ ꯃꯤꯅꯤꯠ 10ꯗꯩꯅ 15ꯐꯥꯎ ꯆꯪꯅ ꯑꯃꯨꯛ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯉꯧꯕꯤꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯁꯦ ꯁꯨꯃꯥꯏꯅ ꯉꯧꯕ ꯃꯇꯝꯗꯗꯤ꯫ ꯃꯦꯗꯤꯌꯝꯗ ꯑꯃꯨꯛ ꯊꯝꯕ, ꯍꯥꯏꯗ ꯑꯃꯨꯛ ꯊꯝꯕꯀꯣ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯨꯜꯂꯛꯑꯝꯗꯥꯏꯒꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯔꯛꯄꯩꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯔꯥꯈꯣꯡ ꯃꯣꯔꯣꯛꯁꯦ ꯁꯤ ꯍꯥꯞꯆꯤꯜꯂꯁꯦ꯫ ꯑꯗꯣ ꯃꯥꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯗꯤ ꯃꯥꯒꯤ ꯑꯍꯥꯎꯕ ꯃꯍꯥꯎꯗꯣ ꯃꯥꯡꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯂꯣꯏꯔꯝꯗꯥꯏꯗ ꯊꯥꯛꯄꯅ ꯐꯕꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯔꯥꯈꯣꯡ ꯃꯣꯔꯣꯛꯁꯦ ꯍꯥꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦꯀꯣ꯫ ꯑꯗꯨꯝ ꯑꯔꯩ ꯑꯔꯩꯕ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ, ꯑꯗꯨم ꯍꯥꯎꯕꯅꯦ꯫ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯗꯨꯗꯪ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔ ꯍꯥꯏꯗꯣ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯍꯥꯏꯗꯣꯏꯅꯤꯀꯣ꯫ ꯑꯩꯅ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔ ꯍꯥꯏꯕꯁꯤꯗ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯏꯆꯦꯅ ꯑꯃꯨꯛꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦꯕꯀꯣ꯫ ꯃꯤꯔꯆꯤ ꯄꯥꯎꯗꯔꯗꯨꯅꯦꯕ꯫ ꯑꯗꯨꯒ ꯁꯤꯃꯗꯤ ꯁꯨꯡꯍꯥꯞ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯦ ꯄꯤꯀꯜꯗꯗꯤ, ꯃꯥꯃꯗꯤ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ꯫ ꯃꯥ ꯍꯥꯞꯄꯁꯤꯅ ꯃꯍꯥꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯤꯁꯨ ꯃꯥꯅ ꯐꯖꯍꯜꯂꯤꯅꯤꯀꯣ꯫ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏꯔꯛꯄꯩꯁꯤꯗ ꯇꯦꯁ ꯇꯧꯊꯣꯛꯁꯦꯕꯀꯣ, ꯉꯁꯥꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯋꯥꯠ ꯑꯄꯥꯗꯣ꯫ ꯊꯨꯝ ꯈꯤꯇꯪ ꯋꯥꯠꯂꯦ, ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯀꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯀꯜ ꯁꯦꯝꯕ ꯀꯥꯟꯗꯗꯤ ꯊꯨꯝ ꯈꯤꯇꯪ ꯀꯟꯕꯅꯁꯨ ꯍꯥꯎꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯀꯜꯍꯟꯒꯦ ꯀꯜꯍꯜꯂꯣꯏ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯀꯜꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯁꯦꯜꯁꯦ ꯁꯥꯡꯗꯣꯛꯅꯕ ꯚꯤꯅꯦꯒꯔꯁꯦ 30 mlꯒꯤ ꯆꯥꯡ ꯍꯩꯖꯤꯜꯂꯁꯦ꯫ ꯂꯣꯏꯔꯝꯗꯥꯏꯒꯤ ꯁꯨꯃꯥꯏꯅ ꯊꯥꯡꯗꯕ ꯌꯥꯗꯧꯔꯦ ꯀꯥꯟꯁꯤꯗ ꯍꯥꯞꯄꯁꯦꯀꯣ꯫ ꯑꯗꯣ ꯀꯩꯁꯨ ꯁꯤꯟꯗꯕꯅꯦ ꯚꯤꯅꯦꯒꯔꯁꯦ, ꯁꯤꯜꯂꯤꯗꯅꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯤꯀꯜꯗ ꯀꯩꯁꯨ ꯌꯥꯝ ꯁꯤꯟꯗꯕꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯒꯤ ꯃꯍꯥꯎꯗꯣ ꯀꯩꯁꯨ ꯇꯥꯗꯕꯅꯦꯕ꯫ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯈꯤꯕꯅꯦ ꯂꯣꯏꯅ ꯑꯗꯨꯝ꯫ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯒ ꯊꯥꯡꯊꯔꯁꯦ꯫ ꯑꯗꯨꯒ ꯚꯤꯅꯦꯒꯔ ꯂꯩꯇ꯭ꯔꯒꯁꯨ ꯚꯤꯅꯦꯒꯔꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ꯫ ꯆꯝꯄ꯭ꯔꯥ ꯃꯍꯤꯗꯣ ꯁꯨꯝꯃꯒ 30 mlꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ꯫ ꯑꯗꯣ ꯕꯥꯎꯜ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯑꯒ ꯏꯪꯍꯟꯕ ꯌꯥꯕꯅꯦ꯫ ꯑꯗꯣ ꯀꯣꯟꯗꯣ ꯀꯣꯠꯇꯩ ꯅꯥꯇꯩ ꯇꯧꯗꯣꯏ ꯁꯔꯨꯛꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯤꯗ ꯑꯗꯨꯝ ꯏꯪꯍꯜꯂꯗꯕꯅꯦ꯫ ꯑꯗꯨꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯀꯥꯗꯅꯕ ꯉꯥꯏꯍꯥꯛ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯄꯤꯒꯦꯀꯣ꯫ ꯉꯁꯥꯏꯒꯤ ꯈꯥꯡꯁꯦ ꯃꯩ ꯍꯧꯒꯩ ꯁꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯠꯇꯕꯤꯗ ꯗꯛ ꯂꯥꯎꯅ ꯏꯪꯍꯜꯂꯝꯃꯒꯗꯤ ꯃꯅꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯁꯜꯂꯝꯒꯅꯦꯕ꯫ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯑꯃ ꯈꯨꯝꯖꯤꯜꯂꯝꯃꯁꯦ, ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯩꯁꯟꯗꯅꯕ, ꯇꯣꯡꯗꯅꯕꯀꯣ꯫ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯕ ꯃꯇꯝꯗ ꯒ꯭ꯂꯥꯁꯀꯤ ꯁꯤꯒꯨꯝꯕ ꯃꯈꯨꯝꯗꯤ ꯌꯥꯗꯦꯀꯣ꯫ ꯉꯁꯥꯏꯒꯤ ꯁꯥꯔꯤꯕꯅꯤꯅ ꯃꯥꯒꯤ ꯚꯦꯄꯔ ꯏꯁꯤꯡ ꯃꯅꯤꯟꯗꯣ ꯇꯥꯈ꯭ꯔꯒꯗꯤ ꯏꯁꯤꯡꯗꯣ ꯍꯦꯛ ꯌꯥꯎꯈ꯭ꯔꯒꯗꯤ ꯀꯨꯏꯅ ꯂꯤꯕ ꯊꯝꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯒꯤ ꯏꯁꯤꯡ ꯃꯅꯤꯟꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯐꯪꯒꯁ ꯍꯥꯏꯒꯠꯂꯛꯑꯒ ꯃꯥꯡꯉꯅꯦꯕ ꯑꯗꯨꯅ ꯄꯣꯂꯥꯡꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯦꯛꯇ ꯀꯨꯞꯄꯤꯔꯁꯦ ꯑꯗꯣ ꯐꯖꯅ ꯏꯪꯊꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯁꯦ ꯂꯣꯏ ꯆꯨꯝꯊꯔ ꯂꯩꯔꯝꯃꯦꯀꯣ ꯌꯥꯝ ꯐꯖꯅ ꯏꯪꯉꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯊꯥꯎ ꯃꯌꯥꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯕꯗ ꯂꯣꯏ ꯃꯥꯡꯒꯗꯕ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠꯇꯪ ꯆꯥꯝꯃꯒ ꯁꯠ ꯇꯩꯊꯣꯛꯄꯒꯗꯣ ꯌꯥꯗꯦꯀꯣ ꯉꯁꯥꯏꯒꯤ ꯕꯣꯇꯜꯗꯨꯗ ꯖꯥꯔꯗꯨꯗ ꯃꯣꯏꯆꯔ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯀꯪꯉꯕ ꯑꯩꯒꯤ ꯒ꯭ꯂꯥꯁꯀꯤ ꯖꯥꯔꯁꯤꯗ ꯍꯥꯟꯖꯜꯂꯒꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯥ ꯑꯅꯤꯃꯨꯛ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯦ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯈꯤꯇꯪ ꯁꯦꯝꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ 10ꯅꯤ 20ꯅꯤꯗ ꯑꯗꯨꯝ ꯂꯣꯏꯒꯗꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯅꯠꯇ꯭ꯔꯒꯁꯨ ꯃꯄꯥꯟꯗ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩꯁꯤꯅ ꯃꯅꯤꯡꯗ ꯀꯤꯠ ꯀꯤꯠ ꯅꯝꯊꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯂꯦꯌꯔꯁꯦ ꯊꯥꯎꯁꯦ ꯑꯣꯏꯍꯟꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯄꯨꯝ ꯄꯨꯝꯃꯔꯣꯏ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯀꯣꯠꯀꯗꯧꯔꯤꯕ ꯁ꯭ꯄꯨꯟꯗꯣ ꯃꯣꯏꯆꯔ ꯑꯣꯏꯕ ꯆꯣꯠꯄ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯈꯨꯠꯅ ꯊꯦꯡꯕꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯔꯒꯗꯤ ꯀꯨꯏꯅ ꯐꯖꯅ ꯊꯝꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯄꯤꯀꯜ ꯈꯨꯁꯦꯝꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯌꯨꯝꯗ ꯁꯦꯝꯕꯤꯌꯨ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯂꯩꯕ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯒꯤꯗ ꯑꯣꯏꯔꯒꯁꯨ ꯁꯥꯏꯠ ꯗꯤꯁ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯃꯆꯥ ꯑꯝꯇ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯐꯝꯗ ꯍꯥꯏꯞ ꯑꯅ ꯄꯣꯏꯟ ꯄꯤꯐꯝ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯄꯣꯏꯟꯇꯣ ꯄꯤꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯗ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯈꯣꯠꯀꯗꯕꯁꯨ ꯀꯩꯝꯇ ꯂꯩꯇꯕꯅꯤꯀꯣ ꯑꯗꯨꯒꯤꯗꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ